Vans of the Wall. Ina amana Vans ki video sembio haibadagi semjabani. Vans ki wariya se phanabu nungai. Vans aise America gi company amani 1966 ta linkhat kiba company ni ahan bada company ka oiram ponati ngasi di Vans haraga aikhoina su khangnariba asini. Matik chaba pot puthoklabadi mangde mutte popularity hanthade. Vans company maruaina skateboarding shoes amadi apparel sing sai apparel da pot kharaga oibe fashion clothing footwear asina chingba branded company ni company asigi founder makhoi ahum ni Paul Van Doren, James Van Doren, amadi Gordon Lee. Paul Van Doren ko bunupa se ahan bada Randy's ko ba juta saba company amada thabak torambani madudagi mana khalaki masagi oiba sugi company ama horake 1966 ta America gi California gi Anaheim ko ba mafam asigi 704 East Broadway ko ba lambi asigi mayada sugi piklaba dukan ama hangjai dukana do Vans store ni mingna the Van Doren Rubber Company tholi makoi machin manau anina hangbani aduga makoi na sajaba susing lambi da thoklaga direct public ta yenghalli aduga attract oina ba tawrami ahanbada ahanba yon base ayuk amadani customer tarani thoine leiki matamaduda yon kheba su adubu ngasi di authentic kawi Hairiba shoe asigi same design atopa company na shoe sai adubo Vans na semba sugi sol dagi khara thai numit aduda Vans machin manaw anina style ahum gi shoe miyam mangda thamki price na bu $2.49 amasung $3.99 tarami opening gi numit aduda makhoina miyam na unaba thamjaba shoe khak lai haiba yai adubu loina gi loina launa khirami makhoi gi dukan hanghauki mina prap munaki bana Vans ki khutta paisa choiba piba ngamamde Vans na hai hayeng laklaga piraro asumna customer sing aduna mathangi numit laklaga makoi gi sugi mamal pirakhi company ase haudoklamba ahan machin manau ado afaobani tawbatabu matamduda makoi gi shoe brand gi logo na chingba sagani semgani haibagi asa leiramde James Van Doren gi machanupa Mark Van Doren na chahi 12 ta phaba tanjada company asigi logo design tawbani logo adusu shoe da spray na paint torami angang asina skateboarding shoe sasi haibadagi skateboarding shoe saba hokibani 1976 Yorok padadi off the wall logo ase brand oikre maming satkre masigi tungda Vans company improve oikre shoe design makhal tawrakle adudagi Vans H36 release toraki 1984 Yorokpada company ase ming lairak ledi haibabu makoi gi product asigumba market ta yamna uba phaglaki masigi maramdi atai manufacturer singna copy tobadagini maramasina makoi gi original product ki mamal haigat pangamdana sen waba tarami 1988 ta Paul Van Doren amadi Gordon C. Lina company ase banking firm MC Crown D. Liu and Corporation da $74.4 million na yonthoki tungda company asigi ideology change tawduna karamna hena chawkhat pa yai adomda khanna bahoraki tungda di company ase leptana chawkhat khre makhoi gi product puthokpadagi demand na hena henjilaki amasung international market ta lakpa hauki Ming Anoba Thonki Van INC 1991 da share market ta lakpa hoki publicize oiraki share amada $14 oiki nastakta 1990 dagi company asigi anoba shoe models thorakre snowboard shoe sarakre 2004 da company ase North California gi BF Corporation da Mars Tausinki haibadi punsinki 2016 da 50 years suki 50 years ki anniversary celebration da anoba logo release torakpani logo asina miyam da takning libade makoi skateboarding shoe khakta sabada phawbanate atai product su yamna fajana sem saba ngammi asini masini Vans ki samlapwari school kabada Vans su tongbe abra kaida phangge masibo phai hairabani amatang di tongningi aigi wenedi Indian number 7 masi phangba su dukan adugi ming comment hapiro thagasari subscribe please